ngasi numit asida thokiba thodo wathoksing puwarida ngasi kumjal singani tarani thoigi ngasi numit sida manipur gi election office ta thabak toba officer sing report gi wakatna mako ngauri haina phungduk narki sei sigi January kungani pan da pangthokiba tara suba Manipur Legislative Assembly gi mikhalda tampaki constituency nifu da pamdaba thodo amata thokidrabasu singi assembly constituency kundadi khulai paiba lalolup singna hakthengna na khut thingjinki kumjali singma samapan nifu nipan gi January kuntra da India gi political amasung spiritual leader Mohandas Karmachan Gandhi chahi budraga nipan bu Nathuram Gose kauba Hindu gi hakchinba lichat chatpa miwe amana New Delhi da nongmena kaplaga hatki kumjali singani tarani thoigi ngasigi numit sida singjamai supermarket ta mayunaba songtham lekai da leiba una mathak makha saba dukan tararom numidang pung mapan ga makhairom tabada maina tumna sakhi fire service na mai kanab honabada anakbada ising phangdabadagi awaba mayok nakhi kumjali singani tarani thoigi ngasigi numit sida Tripura gi industry commerce amasung forest minister Jitendra Chaudhary na wa makhal kunga manga hena hauriba Tripura da India gi ahanba bamboo park ama lupa crore kunthra sangna sengbalagani haina lauthokhi kumjali singani tarani thoigi ngasigi numit sida Devala Memorial Trust of Basu Khangbo na sinduna Basu ground Khangbo to pangthokpa tara manga suba state level open Devala Memorial Trophy tennis ball cricket tournament ta Asat Nagamapal amasung SWC Wangbal semi final sangki